ngase phong hiba tongan tongan Manipuri si phong singdigi maru ebi I pausing khongacharakana Manipur top channel digi mayam da share tawjage han mada maru eba paw amo ina lakhacharakanda abir tainaba lambi thalaga sel munba athingba thamkhre COVID-19 yausang manungda haksanga soknaba makhalgi sports sanaba thingkhre mayam lafutaminasi India की स्टेट तरु तो COVID-19 की second wave लाख रब तुंगना मणिपुर दसु सेक्शन तरंग लोखत पोइना यौक्षंग कुमै अमदि यौक्षंग स्पोर्ट मनुंगदा सनागदबा कांगलोन चिंगलायंगना लौथोखरे यौक्षंग मनुंगदा लंबी थलगा सेलनी बमदि अबिर तैबदा अथिंग बथमखरे डायरेक्टरेट ऑफ हेल्थ सर्विसेस अमदि डायरेक्टरेट ऑफ यूथ अफेयर्स एंड स्पोर्ट न पुन थोकिबा एडवाइजरी अदुदा पल्लिबो फमदि यौक्षंग मनुंगदा स्पोर्ट सिलिबसिंग Mama mapa oibasing naharol sing amadi miyamna yauksang manungda COVID-19 dagi ngakthoknaba laingakna tholiba advisory asing ngakna sapinaba appeal tawri yauksang sport arena gi manungda sanagadaba kanglon sing gi manungda sport manungda haksang thengnagadaba event sing khong ahum gi lamjel cockfighting wrestling boxing football thawri singnabi basketball na singba si pangthok loidabani Sport arena manungda sangpham amadi thokpham tongan thamgadabani sport yengba lakliba miyoi sing face mask upaga loinana social distancing nga kadabani haidi advisory duna makhata na hai sahi manga gi makhada leiba angang singdi mama mapa na matam supada senagadabani sport saru yaribi singna thauram horakpada mask lakthokpa yagan amadi thauram adu hek loiraba matuna face mask upkadabani haidi sport chilibsingna khut hamdoknaba facility hand sanitizer amadi face mask na singba thamgadabani numit khudingi numidang pung taruk ki matungda sport event sing pangthokpa mana mathum yenthokpana singba amata tawba yaroi sport event aduda miyoi samadagi hena punba yaroi club sing natragan organizing committee sing COVID-19 task force cm duna lenga na piribe advisory si ngakna satnaba yengsinbaga loinana COVID-19 emergency helpline number sing khangangadabani haina advisory aduna palle sport pangthokpham maphamgi wangbada satnagadaba wafam singdi gari singda mi hena tonglaga satpa yaroi saka mari panba gari singda miyoi mari dagi hena tongba yaroi aduga saka ani panba gari singda miyoi ani dagi hena tongba yaroi oil pump singda thau hanbada mi sanahanba yaroi thauri yaroga natragana yauduna lambi da thoktuna sel thatpa yaroi loinana abir taiba natragana masu kapna singba taibidasu athingma thamlei Yauksang sport kamari lainana kangla natragana atai mafam singdagi maira lawba matamna social distancing ngakna satkadabani amadi miyoi kundagi hena kangla manungda maira lawnaba sangba yaroi miyamna COVID-19 gi emergency helpline number sing 180034538818 natragana 104 natragana 038524140009 da paw phorakpa yagani hainasu zero asinasu makhatana phongdorakli Masumyam ki kari wakhalo laibiki habda sudana comment box thambiramo amasu makhase tharak poina atopa maroiba pawkhra laingak sahi mari mapung pharakpa March 15 da project sani gi mathakta sangaga dawri education gi mari lainaba singdadi matam lenbagi mawongda thabak tawgumsi CM khunayama mapung phana sakon hanba matam education asoba thodang lawduna lakli maramasina education sector gumbada thabak tawba matamda matam lenbagi mawongda kaidongai da tawridabani Lakliba March taraga mangada lenga asina sahi mari asida paikhalakhiba project sanirom sangana bamadi sanction tawraba project samga yankhairom urek yum tamnaba thorang tawri haina Chief Minister N Birena phongdokhre Manipur lenga ki Department of Education sinduna Imphal City Convention Center da pangthokiba National Education Policy 2020 gi matangda nomugi oiba khana nainabagi thoram Hawdokladuna Chief Minister N Birena hai lenga asina hawkiba sahi mari asida state asibu hiram kya da mangjin thana satpa ngamnaba thawrang kya paikhatuna lakli state asida political gi tangdu laita daba phibam gi marakta lenga asina kan hotnaduna district singda paikhalakpa project sanirom lakliba March taraga mangada sangaduna miyamda sinagani loinana project sam gi yankhai romna urek uyum tamgani hairi urek uyum tamgadoriba project sing asi hanana sanction leiraba ngaktani hairi March taraga mangara sangaga dure project sing adu mathangi numitagi mafam singi miyamna khusinabagi thoram sathagani haina Chief Minister makatana phongdokhi amasum Chief Minister na hai ozagumba lawba matamda miyamgi pressure tadana mitna uishilaga telephone off tokshilaga ngasi sangeng pangthokpaga pungkun gamarigi manungda madugi fal laukthokna batawni haina lepnare miyamna mateng pangbidrabadi aranba tawbu sumthokpa wagane ngasi pangthoriba khana nenabagi warep asi district singdasu
खनब संगी हाइकेनसु पाउसना मखा तारी अतोप पाव अमना KNAI की कमांडर इन चीफ फारे मणिपुर की लहरुप अमा ओइरिबा कुकी नेशनल आर्मी इंडिया की कमांडर इन चीफ निहाजंग हौकिप सै निफुगो तेरे ngasi Assam Rifles na aizol gi mafam amadagi fare Assam Rifles gi phangma paw sina makhata na hai akakna pa paw ma phangmadagi nifuga taruk suba Assam Rifles ki team amana aizol gi zemabo thuampui area da thibu humbagi thabak sathabada yum amadagi hairiba miyo esi phaba ngamkhibani adubo miyo esidagi kusuklai amata phangma ngamkhide pharaba miyo edu makhata ba thibu humbagi thabak sathanaba Mizoram police ta sinakre Panba yabadi KNAI asi hauji Manipur government amasuk India government ka puna wari sanariba Kuki National Organization KNO gi army wing ni hauji KNO gi makhara khulai paiba lup taraka tare rom mathau tawri loinana United People's Friend gi makhadana khulai paiba lup nipan mathau tawri hairiba lup asi haukiba kumza ing singani gi nipan dagi India government amasuk Manipur government ka suspension of operation thamnaduna wari sanaduna lakhibane Organization ani asigi maruiba pandam asi hana kuki singi tongan state ama talambadagi Indian Constitution gi makhada makhoi oiba territorial council ama sembarom da mai onsilakibani haina su pausna makhatari atopa pawamana siraba paper mill ani gi employees singna BJP boycott tokre state na salaiba helakandigi Kasar paper mill amasum Nagaw paper mill amuk hingat hanana state amasum central government na khona bidababu PNB phongdoktuna paper mill ani asigi employees sing na handak pangthokadori assembly election da BJP bu boycott tawna balemna khre Joint Action Committee of Recognized Union JACRU gi president Manabendra Satrabati na ngarang pamising hai paper mill ani asi hingat handuna masigi employees singa awaba ko ngani haina miyam da thajaba pikhrabasu BJP na lusingbu government asina thabak to on thokna ba khona bidaba asi Assam gi miyam da namthak tawbani haina lawi maramaduna pangthok kodori be assembly election asida BJP gi mayokta campaign sithagani campaign asigi manung sana committee gi team amana Barak Valley gi tongan ba mafam da lebe yum singna sangduna BJP mirep sagot pidana ba masu vote pidana ba appeal tawba hokre mana makhata na high campaign aduda Barak Valley gi miyamna BJP government ki mayokta vote pibina ba hana haijabaga loinana sai kya miyamna namthak tawduna mil ani asigi employees sing bu hena wan ki badugi damak sapsana laman khumna basu haijaki mana makhata na hai BJP gi lusing busing Prime Minister Narendra Modi Chief Minister Sarabanda Sonowal Industry Minister Chandra Mohan Patowali ya paper mill ani asi hingat hangani amasum employees sing awaba ko ngani haina karak ana thajaba bigrabasu ngasi phawba thabok oina onthokpidri mill ani asi thingjin khibadagi haujuk phawba staff marfugani thoi lekhidre adubo government adi karisu thoksadri haina sumangna makhatana phongdokhi atopa aten mapawamana Assam gi MLA anisu BJP degi tokre Assam Legislative Assembly gi hanagi Deputy Speaker Dilip Kumar Pal yauna BJP gi MLA ani party asidegi tokle haina ngarang lakhokre pangthok kodori be assembly election asida makhoi bu party gi ticket pidabadegi khoi sauna baga loinana BJP degi tokhibni hairi BJP degi tokhiba atop MLA aduna Siladitya Devkawi sayolamagi mamangdasu BJP lusingba amasu cabinet minister Sum Rohang BJP degi toklaga Congress party to yaukrabani hens pausna makhatan phungdorakli atopa pawamana Myanmar gi military gi sunam lagana protester tarit hatkre Myanmar miyam gi democratic lengak sunam da paisin kiba military lenga aduna tanthokiba miyam gi lusingba Aung San Suu Kyi bu corruption tawi amasum aina yadaba yamloba senfam lokhi haina moral si kiba authorities na international condemnation gi pakhum na ngasi sagol sunumit yamdrabada protester taret nungmena kaptun hatkre military general sing aduna February amada Myanmar gi misam miyam gi democratic over government tanthokuna lenga ki santi supnam da paisin ki bagi tungna numit khuding gi leba asigi mafam punamakta protesting satharakli amasu madu makhoina namthana bu honarakhi haujuk phawra protester humpu hena hathraba amasung lising ani phakraba military lenga asigi hena hingsa oiraliba khongthang asibu ngarang yumsakhaisa numita United Nations condemn tokhi adobo military lengak sing aduna demonstrators sing adugi matakta hena akanba khongthang amasa thaduna mayai thangba Myanmar gi Mayanka township ta miyoi taruk numaina kaptun hatki thaudo adu da miyoi nipan sokhi aduga miyoi amana aruba phibam da sokhi haina rescue worker amana AFP da haiki
थौदोꯛ अदुबु उहौब मियोय अमना पावगी एजेंसी AFP दा मियोय तरुक अदुगी मनुंगदगी मंगादी मकोक नोंमैना कापतुन हातखिबने हाइखि अदुगा यांगोनगी नोट दागोन मसागी सै कुनगा मंगा सुरबा सिटमिनथु कौबा अमसु मकोक नोंमैना कापखि हाइखि ओंग सान सूसीगी पार्टी NLD National League for Democracy na paktaknana mai pakiba November da pangthukiba Mikhal Singh da bot thadabada aranba sing tawki hairaduna military na leba asigi lengak paisin badu summi haina ngak thokli makhoi na tang na pangthokpa sagol sinumiki pawgi mifam amada leba asigi lusing bu Aung San Suu Kyi bu corruption gi maral siki military na phaduna thamlaba yagon gi minister aduna sanaki ji taraga mathoi henbaga loinana sale oina dollar लाख तरुकसु सीदा पिखी हाइबसि याजखी हाइना लेबा असिगी कोनुंग नेपिदोदा मिलिटरी लेंगाकी वांगांगलोय जौमिन तुना हाइखी हाइनसु पावसिन मखातन फोंदोरकली लसिलकपोइना मणिपुरगी पावमा ट्रैक्टर ननबदा ड्राइवर सिरे ngasi nungthul Imphal West District ki manungsan mayang Imphal Police Station konba usiwa lairak asauba manakta mayang Imphal Road ka thangnana leiba farm amada tractor amana pukri tawbuda khanghauduna ट्रैक्टर अदुना ननबदा ड्राइवर सोक्तुना अरुबा फिबमदा महक लंगोन गी सिजा हॉस्पिटल पुखतुना लेकनबा मतुना लेखिद्रे माकी ममिंग माथादे हौजु फावबो खंगमंगमद्रि हैनसु पावमन मखातन फुंदुरगली एंड थैंक यू